Kumja lising macapal hopumanga sak tamagi thogdok tami amna sangsan ki ihau da lai kidraba semaning singduna ngasi yang khayum durek suba salam khong ke thauram em sinduna pangtok re BJP lising ba state lenga ngasagi alliance south re lakadriba lok sabha mikhal da BJP amadi North India Development Party ga kun seminar gni haina so lautok re Hayeng Pawada Har Puba Gari Kuntra Saret Tungnaragani District Agriculture Officer Singi Kutangda District Singda Har Yantumagani Haina Agriculture Minister Bi Hangkaliana Longi Singa Nungaiba Paw Pirakni Amasong BJP Lengang na Singda Sasi Kolau Kaya Laurabaso Ukul District Headquarter Dagi Kasai Sakki Lambi Mainabas Sing Namiyeng Sambi Dabadagi Haudik So Kibam Sok na Lehu Ma'am Kurumzari Adomni Ambiribasi Impact News ni ay takilamam siyam kanan hauzi pungza si Pawbagi Marba Paw Sing Miam the Pizari. Haukiba Kumzali Sing Machawapal Hupamangagi, August Thada, Landamasite Tokiba, Sak Tangabagi Taudokta, Miam the Sangsin Kiba Akanba, Iho the Lake Hidraba, Sing Burning Sing Dunangasi, Yankayum Direk Suba, Saklam Kongsit Ketauram, all Manipur Students Union Amsun Sindana Pangtokre. Thauramasi sargama oinanga si ayok angan madagi hauduna school kayagi mahiru sing tongan tongaba lup singilu singba singaba song mafam kayadaki lakpa miyamna singa mathak laiba laikhidraba athauba singi kubamda haikalekat tamduna ikai konabas utki haikalekat tamlaba tungda mafam asidagi hauduna mahiru singi khongsat ama satke khongsat aduna saruk yakiba singna port ki mamal hengat pe yaroi port yan yawba port yonba lepo Manipur dagi Aspa Lauto Long Lip Amso Long Lip Manipur Haiba Kolau Kaya Lauduna Singzamai Moirangkom Yai School Kaisampad Nagamapala Masong Koyatung Powdun Salabamatungda DM College of Science Multipurpose Holder Saklam Kongsatki Mapung Batoram Pangtoki Mifamadu Amso Amadi Han Amadi Lanai Lup Kayagi Lusuma Singasat Yaduna Hazik Manipuri Oriba Marubi Isu Kayagi Matangda Wangangke Ningsing Thorum Asigi Matangda Amsugi President Manjit Sarang Tiamna Fongdurapada Haukiba Sahi Lisingoma Chamapal Humpumangagi August Thada Matamaduki Lengakna Lalonba Singamanaduna Kusimgi Oba Sak Tamgi Towanki Lengakna Lauriba Taudang Adugi Mayukta Miamga Chak Piu Haiba Kolauga Lunana Kongzang Sangsinki Lengaki Mayukta Sangsinki Iho Aduda Oinam Nabukoma and Pramodini Oinam Nilamani Masong Laisram Sauba Kobami Mari Punsi Pikamnaki Adugumba Lengaki Mayuk the Hokiba Ihoda Lakedraba Atauba Sing Adoboning Singduna Saklam Kongsat Ketauram Pang Topane Mang Namaka Tardunangasi Ngasimaksu State Asida Paliba Lengaki Aswaiba Tausil Namaram Oraga Har Pangdabi Awaba Lomisana Mayunari Asum Awaba Marak Asida Lalun Mamadi Haragi Mamal Atiapakna Yonduna Lomi Singbo Otli Maramaduna Miam the Matam Sanahar Pangan Bagi Taudang Laudrab Amadi Senza Tumzana Haraba Mailnaba Loisangi Musing Matik Saba Serak Pigadabani Madugi Matakta Atamat the Lomi Sing the Har Pangadabani M Suna Matam Mamada Hekta Akan Makongzang Sangsingani Hainasu Sexenua Tamlakli Laiwak ama khunai ama loilam lenga ki thuksin makha da leire haibse chinjak ta thoine na mipal tangalaba masagi photok chotok puthok bangam draba dugumba paring amagi makha da chacharaga di laiwak khunai do ko loilam lenga ki thuksin lamda leire haibse malem gi oiba miyoiba khunai na puari na mek sengna haktuna thamaba yanara wa fum makni miyam ge ba khongsit chak ke doriba simak akoi nahona na akoi miyam da sugum laba khuseng ge chak tangba loilam lengak man ma thuksin lamna thon ki ba do amona yekai ra kan da koi chinjak ta mipal tang da ba lewak khunai ma ningtam na wakal khan mangam ba dugumba anoba mirol singa ma yekai na ba amukana na 1965 ta thon ki ba dugumba lichat adugi asoi ba thuksil singa do akoi para tamna ba dugum laba miyam ge ba khongsit English ni taramapan Lok Sabha Mikhal gi mangwena hauzik leiriba BJP singba lengak asigi alliance southokre lakadriba Lok Sabha Mikhal asida BJP amadi North India Development Party NEIDP ga punna saminargani haina lauthokre ngasi Bawpurada leba Chief Minister Secretariat ki darbar holda asamba thorum amaga loinena party ani sigi phire miyam da lauthoki
Ngasige thoromaduda Chief Minister Nongthomam Biren NEIDP gi President in charge Elangbam Brojendro NPP gi MLA Soriba Minister Elzent Koma Yauna BJP Madhya Pradesh amasung NEIDP gi executive members singna saru yakhi thoromaduga mari lenana Chief Minister Nongthomam Biren haikibada Kumjale suni taramapan Lok Sabha Mikhalga mari lenana India pumbagi oina BJP amadi party asiga satminariba party singa oiba sem saba haunakre Manipur state asigi oina so Lok Sabha Mikhal asiga mari lenana sem saba haure BJP ne Mikhal asigi damakta sungsinnabi yabu wakhal manaba commitment laiba party singyang lapa matamda NEIDP asi songthoklakhe BJP na ahanba oina approach tawduna meeting series kaya NEIDP leaders singa punna pangtolaba matungda singthaningai oiba warep asida lakpani ngamkibani haina Chief Minister Nongthoma Birina makha takhe nakala moramda lakaduriba Lok Sabha Mikhalga mari lenana BJP gi oiba candidate hausi phawbagi oina laitri adubu atuma matamda candidate laptop nanaba kana honari haina su Chief Minister na phongdokhi Manipur Siambai si ngkhoi kanba ka tane ade ngkhoi kanba ga loina ngkhoi dugi manung ga leiriba praja punam ding ding launa mating leina masagi self sustainable potsak leijaba masagi masana masabu thok hingjaba ngambagi adugumba sakti adu pi batangai fadabinina ana NEIDB hairiba party sigi moi tauriba moina tauriba mayam sisu urkanda ikhoina BJP na letter ga leijariba ikhoina approach tobuni adama ikhoina su harauna yabirakna ngasigi declaration si tawjabni ngasigi thormaduga mari lenana NEIDP gi president in charge Elangmam Brojendro na haikibada Manipur hauji burning issue kaya ama leiri issue singa sigi tung koiba warusina ma purakna ba khonabada hauji leiriba lenga asiga punna sapminaba mathau tai issue singa sigi matangda sungsinaba yada ba mongda nangpak tanaduna leibana warusin purak loi state asigi afaba oiroi haina Elangmam Brojendro na phongdoki Lamnamji the thoiba issue se burning issue ni masi every section of the society ki involvement lo injawri ID aduni adani ID opposition ni ID ruling ni haidan leiba yaba issue natabani na hairiba khuding mak se materialize tawba haibisi tangai phada podam ni adana masida no question of barriers haitare madugi khaito khaijin gi thoido darkar leite every section of the society sida lairib awada pamyam sing ase masi su iroina na me khatmi na raga chatmi na ba lamdam sida yamna nungai ba yamna tangdu leita ba haibedi ngasi gi lairiba aikoi gi society asida oiriba tangdu leita da phimam ase matau karabna everything should be in a normalcy aikoi gi humanity ground ta kari ohelo pa yaba ge haiba myam sing ase masi gi achet pa thajab sing ase thamaka da aikoi ngasi gi mifam ase pangtok sabani Imphal Dimapur lambi phataba masung landslide thokibadagi khodong sadba kaya marakta ngase har puba gari taret yorlagani hayengna gari kunthra yorlagani haina agriculture minister Bihang Khaliana Longmi Singda nungaiba paw pirakli nakalamaromda Longmi Singda har lalonba sing khangdokpa ngamdaba maramna asengba Longmi Singda har phanganbada awaba oibani haina minister na phongdokre ngasi all secretary laiba minister Bihang Khalian office ta pawmi sing unabada mahakna hai July thada landslide singba tongan balambi gi khodong sadba kaya laibadagi July thagi har mapung fana Europe ngamdan lairi August thagi allocation su lawba ngamdan lairi amoromda tha ani ahumgi allocation su pulap lawba yadaba maramna June tha phawbagi allocation sing mapung fana lawraga July thada Imphal Dimapur lambida landslide thokpadagi July thagi allocation masing suna lawba ngamdabani haiki State asigi oina Government of India gi allocation ase metric ton kunni masigi manung da metric ton taramanga di lengak na loduna lawmi singda phangan bani loinana metric ton manga amana private dealer singna loduna lawmi singda phangan bani haiki mangna makhatan housing fawbada har bag listing homdra ni pandi lawmi singda yahon ki bagalonana bag listing hopama thoina MLA singe khothangda lawmi singda yahon ki haina phongdoki hayeng lakaduriba har singasi District Agriculture Officer singi kuthangda district singda yanthokani har leiba matamda lawmi singna lawgi pata photocopy pudun lakadabani Aadhaar card khaktama puraga har leiba asina karamana lawmi asengbano kanana sengdabano kanana haibadu khangmangamdri haiki
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯤꯈ꯭ꯔꯤꯕ ꯍꯥꯔꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯂꯧꯃꯤꯁꯤꯡꯗ ꯐꯪꯕ ꯑꯣꯏꯔꯕꯗꯤ ꯍꯥꯔ ꯋꯥꯠꯄꯒꯤ ꯑꯋꯥꯕ ꯂꯩꯔꯝꯗꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯍꯥꯔꯁꯤꯡ ꯑꯁꯤ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯧꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯊꯤꯒꯠꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯧꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯄ ꯗꯥꯏꯔꯦꯛꯇ 78,000 bags direct ꯂꯧꯃꯤꯁꯤꯡꯗ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ through honorable ministers and MLAs ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯄꯁꯦ 61,000 ꯃꯨꯛ ꯌꯦꯟꯊꯣꯛꯈ꯭ꯔꯦ bags ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ private parties dealersꯤꯡꯅ ꯆꯤꯡꯕ 1,05,000 ꯃꯨꯛ ꯆꯤꯡꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯥꯕꯇꯗꯤ ꯂꯧꯃꯤ ꯑꯁꯦꯡꯕꯗ ꯆꯠꯂꯗꯤ मदुसु हुजिक फाउदे कोनबरा हैना मदुम ओइनमक एखोय चिंगबा तोकने हाइबा लेते हारगिसे जामना मित मि पाइनबा लोमी सिंगे इचिना लोमी सिंगे दमक से एखोय सु कन होनरी अदुम ओइनमक लंबी काइबा एखोय गी नेचुरल कालामिटी हाइबसे ओवरनाइट द एनसु एगी शक्ति द ngamdaba potni na मदुगी अवाबा लेतबा नते मदुसे इचिना लोमी सिंगना मदु अंडरस्टैंड तौबीरगा सिगी अवाबसे पुथांगमिनसे एखोय डिपार्टमेंट नसु कन होनरे Housing state asigi lomi singna mayok nariba har fangdabagi awab asi BJP lengakna thoganbani amadi lau pantha asida matik saba har fangan bangamdaba agriculture minister fam thadokadabani haina Irabot Foundation Manipurna serulamada hairi Congress party ki MLA ama nongmai mangbagi case ama da chenabagi matangda ngarang BJP na Congress party da pakhum pirakna ba thamna ke ba wafam sing adugi pakhum oina case aduga Congress party ki mari lena fam thokti haina MPCC ki makedagi thamna kre loinana Minister Nong Thomam Biriana ngarang pang thopa thoram amada mamangi Congress lengakna drug lalonba singbu sawgali haina na koinana fongdoki ba wafam madu laivak thibani haina MPCC gi treasurer ke ranjitna fongdoki balonana Congress lengak matamda drug marinaba case lakpada CBI da sinaki adabo sanel gi ADC chairman amadagi handak yamlaba drug sing phaki badu karigidamak CBI gomba agency amada sinadribano haina so lengaki mafamda wahang hanglakle ngasi imphal ke Congress baban na pawmis unabada ke ranjit na hai nongmai mama ke case senai hairiba Congress MLA mara lairi haina loba yadri hauji case athari bane loinana Congress party ki oiba masa ke constitution laijai madugi matung ina tawfam thopasing tawgani haiki ke ranjina makha taraduna hauji semester woriba N Birenasi Congress ki lengak matamda cabinet fawba yauramduna waref kaya lobada saru yakiba miyoini Congress na lengak pairingi matamda yapon amasung palel da drak kaya fakiba aduda asawasang siyanarama yai haibadagi singnaba lerakpadagi khudakta cabinet famduna casing adu CBI da sinaduna thigaran kibani haiki adubo June kunda Sanel ADC ki chairman oiba miyoi amadagi lupa koti kuntare lomgi drak fakiba adu karigidamakta independent body amada thigalandaba no haiba wahang hanglakhi कांग्रेस की MLA ओय हाइबगी वाने बदु कांग्रेस पार्टी का कोई मरी लेनते हाइ थमजगे मरमदि पार्टी न हाइरिबा आम कोतगी नोंमैसी लौरुसो समाइ तौन सी तौरुसो नत्रगा अदु तौ अदा तौ हाइबसी अखोय कांग्रेस नि कांग्रेस न तुमिन लै मरु ओइना ngarang hangbiriba BJP gi sangnareba chinnaw singdudane aina thamjanigiसे kanagumba mi ama charge tawre madu maran karai phau lai leite haba akoi khangde khangdane hekta kanagumba mi ama hekta haijallaga madu hekta action loba yadaba akoi gi su tongan ba party gi constitution gi channa pathap leije Nakalamuramda Naga Framework Agreement ki matangda Congress Party na political khodong shab lawdun lairi haina lenga ki maike de tatana hairiba si laibak thibani India lenga ki mare ni longbagi matauda miyamna haungnaruba leitana ihau kaya lakliba si Congress na insiluba nati haibadi miyamna khanglaba wafamni haina keranjina makhata na fongdoki magna hai Minister Nong Thomam Biriana BJP na Congress Party dagi leibak no siba heli haina fongdoki basi yamna thagat ningai ni adubo tasengna BJP na leibak no siba heli hairabadi framework agreements asina Manipur sungsok soloi madugi daida pumba BJP na pugani haiduna laukthok piu madugi hek nongan badagi Congress Party na framework agreement ki matangda sangsileba khongjang pumba lep ki haina sa fongdoki Feng County ki matang da semester na mamangi Congress lengak na mihat mipun kaya tawi haiba ki matang da na koina na fongdo ki bawafam adu ki matang da keranjina hai Supreme Court ta case le bawafam ni masida karigumba mamangi lengak
किलुसिंग चीफ मिनिस्टर ओरबसु मरा लेरमलबदी मदुदा मतिक साब सेराक पीबदा कांग्रेस पार्टी ना सवटकनी अदुबो वायेनब लोइद्रिंगै केस सथरिंगैदा मियामदा लान उहन्नब होनबसी लाइबक थीबनी हाइनसु फोंगदोखी एयरपोर्ट ड्रग फाब मतमदुगी अचौबा फम पाइरिबा इमुंग मनुंगी मीसिंग यावी प्रजा सिंग ngangnariba sembasi asengba ma khangnaba haidana matamdugi chief minister Sri Okram Ibobina kodakta khoi cabinet meeting kauraga masak naiba singi macha masu imung manung yawi haibado state government asina thigatpa taragadi achumba hairoga su thajadaba yai haidana independent body oiba khoi CBI da kodakta cabinet iseloroga khoi sinaraga hujik ki se CBI gi khutta leiribane swai area sida khoi gi mamangi congress sarkar se drug lalonba yamna support tobugi chief minister na ngangi base masi laibak yamna thibani lampian da phariba ADC gi se tasengna drug phaba da thauna phayana chief minister ma khau pongna langi se hayeng da gi CBI da sinda biyo fact encounter hairiba supreme court na monitor tawduna lairiba fact finding da atai di lairi matamdugi chief minister maduda involved toromba constable oiba yai fact encounter da maduda order toromba generamba mido matik chaba dandi bibiyo maduda congress na haraun okane Framework Agreement की वारस लापदा मणिपुर की ngam khayawna hiram kayada solapa yaba ki phim leiri haina UCM ki president Sunil Karam na phongdorakli lamfian da laiba UCM ki office da pangtho ki papawmi singula mamada Sunil Karam na makhata na hai asigumba phibam masina maram oiraga hiram sagi matangda khananaba state level seminar ama laliba September thakai da pangtho lagani seminar asida NSNI mamasong center ani ki marakta sathariba framework agreement ki waris singi matangda sahi asigi haukiba July 18 da pangtho kiba Parliamentary Standing Committee mifamda RM Ravina pikat kiba report adugi matangda amadi framework agreement ki matang yauna tongan bahiram kayada merit amadi demerit puthoktuna kumna khanna lagani maduda fanglakpa report ki matungina Prime Minister Home Minister amasung Manipur lengak to serol pisingani Hariba seminar asida state asida ladiba akang hai singamadi miyam punamana saru yabiu state asida ladiba MLA homfunasu politics ki khenaba thamdana Manipur kannaba isa gi amadi party ki firep lauktoktuna miyam da khangalu haibu wafum phongdoki mangna makha tana phongdoki bada framework agreement ki mayokta sangsil lakiba khongjang sing makha tana sangsin ki gani khongjang asigi makha tarak pasar oina September gi ahan masayol dagi route wise oina poster amasung wall painting campaign hauragani sohai ki July 19 da Parliamentary Standing Committee da puthokanda tongan ba reports na mara markanda article 371A amasung masigi manav porkra pina nabagi lamben 6 schedule si recommend torkiba local adjustment si kaino habagi define tor wafam khra lakona mar markana framework agreement sina Nagaland na confine torgadi it's well and good but masina Manipur wang ma yauna lanjalakpa targadi hana yana kiba wafam da Manipur da stakeholder tanagani Manipur government stendo sabsana government of India na laigadamni haibatugi stendo ma thamjari Manipur da framework agreement na so lakadaba mayam sing article 371A amsung masigi manaba 6 schedule na singba parameter kara lakosina maram makanda sangchileba yosida Manipur da laibiriba miyam punamona wakat mifam laikai punjan biraga hena khraga chawba mongda punjalakanda masi protest tawiyo haibasima yusengi maikedi ki amana appeal tawjari Manipur article 371 clause a natraga taruk suba schedule sadahan ba yaroi kanglup naiba thausil sathaba yaroi haiduna sagol man gi tongan ba mafam sing da wakan ifam sathakre wakan ifam sing adu United Committee Manipur UCM gi mi makada sagol man pukramam lerak thangjam lerak amasung ingudam lerakta mera paibi club organization sing na UCM gi kusan aduna sathakibani Indian Army na Gypsy Satish Prem Ranil amasung Nawi hat kibagi mayokta ngasisu wakan infam sing sathakre miat asigi mayokta sem kiba JC na sangsil lagliba yanin da phong topagi sarkam oina wakan infam adu maklang kaithel da sathakibani JC amasung M MEF wak na sindana sathakiba wakan infam adu da mafam adu gi imai bel sing amasung mairoi kayana saru yaki Hazimatang Swaida, break Matang Lozage, break Matunda, Ukrol District Headquarter Dagi, Kasai, Sakiba Gilambi, Kai Hena, Pivam Sopa the Gimiamna, Kodong Sadabakaya, Mayuk Nadulabagi Pau, Amadi, Manipur Samalim Gitonga, Maham Senatoli Pau, Sing Food and Laxage, Impact Nurse Menta the Levio.
ब्रेक की मतुंगदा तरान ऑक्सरे हुजी मखाता पाउदा मणिपुर लेंगांग सिंग ससी हाइब खोलाव कया असगी मखादा सिंगी मियाम याइफना थौरांग कया पाइकले हाइना मकौ पोंगना लावरबसु उखुल डिस्ट्रिक्ट हेडक्वार्टर दगी कासाई फाव सरपगी लबी असगी मफम अयामबदी कना अमतना मियंग संगबीदबगुमना फिवम सोकना लेहौरी हिरम असगी मतंगदा इंपैक्ट न्यूज़ के रिपोर्टर खेट्रिमियम प्रेमसांदगी अखनम रिपोर्ट चिंग चची हाइब मणिपुर लेंगा के खोलाव अदु मियाम न उरिबा लंबी की फिवम असी ओहेनबर हाइबसी चिंगी मियाम न हंगलिबा वहंग अमने मियाम न उबिरिबा लंबी असी उखुल डिस्ट्रिक्ट हेडक्वार्टर दगी कचाई फाव चटखिबगी लंबीदा ओइरमलिबा लंबी की सरुक सिंगी फिवम सिंग अदुनी उखुल डिस्ट्रिक्ट हेडक्वार्टर की कसाई फाउब से किलोमीटर हुंफुगमंगा रोमने अदुबु उखुल डिस्ट्रिक्ट हेडक्वार्टर हेक लांथोरकपदगी नाइमु खुल अमदि सोमदाल चिंगबा लांथोरकलब मतुंग तालोई खुलदगी हौरगा कसाई फाउबदा लेरिबा लंबी की फिबम असे अदुकी मतिक फिबम सोकन लेरि मरुओइना कचाई खुल यवदब किलोमीटर 35 कुन लोमवा लिंगैदा लेबा लंबी सिंगदी गाड़ी चटप सुंगा यादरे कचाई यवदब किलोमीटर 35 रोम वाट लिंगैदा लेबा हुमी खुलगी खुंजा सिंगना मखोइने हेक पोकपदगी कोइलास थाबा लेत्रि हैना पेंदबा फोंदोरखे नोंग चुबा मतमदा नानबासिना उपाय लेदतनी से कोइलास थाबजे कम कान थागी के कोइलास थाबीगनी हाइबनी अतो थाबीद्रे सही क्या सुरा सुक्लक लागत्रिबनी कोइलास सुक्लक लागते अमरोम हुमी खुलसे लेरिबा खुंजा सिंह थकनब इसिंग अवाब लेबा अना लाइंग संग अमत लेतबना खुदोंसादब कया अम मायोकनरी अना लाइंग गिदमक कसाई खुलताना किलोमीटर 35 रोम चटपा अमदी तालुई खुलताना किलोमीटर 34 रोम चटपना तना अतोप उपाय अमत लेत्रि अदुबु ओइरिबा लंबी की फिबम असना हिरम खुदिमकता अवाब कया पीदुना खुंजा सिंह वाना खांगली उपाय इंदिक्री उपाय लेने गवर्नमेंट की साइट मुखैना बिकेन यंगति उपाय नुंगाइबा अनायत लेरसो तुम चले खुंदमकी yang buati wai lambi phatabak tungda tum disposition laidaba wa bi wa chani khunbi khoi tumsi city ekhoi khun sidi khun chu pik bunina MLA sing na su meeting khra wat ba haiba dare haibadi voters yam da bunina aduna ekhoi khun sidi government side gi di development phangba haibasi yam wo buni hanna da gi pai budgi ngasi ekhoi matam masi phawba tum wana leibni अमरुमा पांगसु लेतबनिना खंगनबसु लेतबनिना एमएलए की अमागी मिनिस्टर अमागी युमदा क्वार्टर ते चंगे हाइबसिसु अखोइगी दमति यामनु वाबा अमा लेयेबको मणिपुर लेंगांगना मणिपुर की लंबी थोंग कया अमा सेमगले कया अमा फकले हाना लाउरबसु उखुल डिस्ट्रिक्ट हेडक्वार्टर दगिना कसाई फाउवा सटखिबगी लंबी की मरकत ओरिबा फिबम मसदी असुकी मतिक फिबम सोकना लेरे असुकी मतिक थमोय सोकनिंगाई ओरि लोरेना हौजि हौजि लेरे मफम मसी कोगी कसाई फाउवा सटखिबगी लंबी की मरकत लेबा खुन हुमी खुल हरिबा खुन असिदनी हरिबा खुन असि फाउदुना चटलिबा लंबी असि असुकी मति खुदोंग चादबदगी हेंदुक्तना मफम असि लेबा मियामना मफम असिदा ngasi फाउबदा कोइलास असि थाबा लेत्रि कोइलास हरिबा पोस्टक असि अमुता यंगजरबदि खन्दुना लेजरकपा असि ngasi फाउबदा कोइलास हरिबा पोस्टक असि येंगो फंगद्रि हाइना हरिबा मफम असि की मियामना फोंदोरक लेनोना मियामना हुजि उबिरिबा सि खोगी हुजि हुजि लेदिबा खोगी हुमी खुलगी मपादा लेदिबा कचाई है खंगनरिबा चंपरा पुथोकपद ममिंग चलिबा खुलगी सुमलबा मफम असि तागदोरिबा लंबीगी सरुकनि मफम असिदा शक्तिमान गुंबा अचौब गाड़ी नतना खोगी इंजिन पानबा तोंगान तोंगानबा गाड़ी मचा सिंगदी चटप यादबगी फिबम लेरि हारिबा फिबम असिदा लेंगाकना अथु मतमना मियंग चंगहौद्रगदी मफम असिदा लेरिबा मिया मरुओइना खोगी कचाई ताखिबा कचाई खुल अमदी मसिगे कोइबिदा लेरिबा खुनसिंगि मिया मसि मणिपुरगी सौखत थौरांग अमि तखत खोंथांगदा यामना थिंथाना यामना छोथाना लेहौरगनि हाइबसि ख्वाइदगी नुंगनांगबा खोगी अदुमलबा वाफम अमा ओइरि मरमदुना लेंगाना थु मतमना मियंग चंगुना वाफम असिगी मियामदा खोगी सुमलबा लंबी सि सेमिदुना मखोगी चथोगसिनदा दुगी मति खुदोंग चाहन हाइबसि ख्वाइदगी तंगाइ फद वाफम अमा ओइरि इंपेक्ट न्यूज़ परम जरिबा खेतमेयम प्रेमचांद हुमीखुल उखुल डिस्ट्रिक्ट मखादा पाउदा मियाम के सागो थौरांग की दमकता पाइखत पर स्कीम खुदिमकी बेनिफिशियरी खनम मतमदा सकमा येंगनदुना येंगदना मतिक साबा मियोय खनबा तंगाई फदे मरम साबा मियोय सिंगदा पाक सन स्कीम खुदिमक यहोनबा ngamdabana awatpa amadi admak lehali haina मिनिस्टर कराम श्यामना फोंदोक्रे वाफम सिंग असि लमदम असि फिसाबी सिंगबो योखनबगी पांदमदा पांगथोकपा स्किलिंग टेक्सटाइल वेवर्स प्रमोशन प्रोग्राम की थौरमदा फोंदोकिबनी
Youth Development Organization YDO Langthawal amadi Manipur Modern Power Loom Entrepreneurs Association asinduna pangthopa thorum aduda lam masida Department of Textiles Commerce Industry na Consolation Award 2018 Pikrabi Pukrambam Ibemal Opagi Thorum Amasu Pangtoki Langthawal Mantri Kong Mayalekai Community Holda Pangtoki Pathorum Aduda Minister Karam Siam Namaka Taraduna Resource Ningtina Lejadaba Lamdamasi Oinadi Mausana Tambiram Liba Akoibagi Pibam Asibo Yokat Laduna Tourism Sector Amasung Handloom Amasung Handicrafts Sakot Namana Matautai Pisabi Sing Asibo Yokatuna Quality Labor Potok Sing Putokpana Submit Londa Sauna Kanaba Pibam Namgani Hiram Kudimakta Politics ki Wakalon Sangbagi Mahuta Lamdamasin Sakot Kongtangda Tinta Liba Simiamna Kaliba Mihut Sing na Masagi Daita Loba Ngamdaba Masung Asoiba Labana ni Haiba Kanmang Matam Yori Hanis Pongdoki The quality da aduga magi price da adugi magi sinna bada yamna comfort oiba adi sinna bada nungai ba sigi competition ama labnina yamna expert oiriba adi industry department da lairiba handloom gi sumba singsi phasana naina ba ma darkar lai adi quality product si piba aduna akoi competition ojik laiba sida yawba ngamna ba hona ba kanda akoi Manipur da hingba yaba wesi khara khaktani tourism sima akoi phasana saukal hanba yarabani Lengana September tara mga fabagi manungda Labor Department gi sinmi singi pithok ta leriba benefit pithok pa tarabadi September tara terus teta pithok taba tarabadi September tara terus treta Manipur Building and Other Construction Workers Welfare Federation na singamadi tampumada jenen strike tawrgani hairi Wafam Singasi Mezo Kulda Labor Press Club ta Pang Tokiba Pressman Amada Federation Sigi General Secretary S. Biraman Fongdo Kibani Pangmis na Wangana Duna Biramani na Hai Sinmi Single Sunitara Mangagi Akon Masaruk Amasong Sunitara Taruki benefit Housing Fauba Pitok Tana Lady Hai Deba benefit Singasi Atuba the Pitok Naba Lengaki Miang Sing Sinki Amaromda Labor Department Isia Pasanamadi DLC Gi Pam Ningtina Pamanduna State Labor Advisory Board Matau Ningtina Tauhalu Hainasu General Secretary S. Biramanina Pongdoki Nandu Hani Saktak Chabanupamana, meeting a Marimakong, Samadaba Yupam Yaudava, Opam Kea, Pongdo Piro Huina Konga Mahuta Gadana Kongi Monda, Pedesing Warepka Pagitanba, Posakamu Wena, Magna Kabaki Kutanga, Tawamadu Zepasenda, I think Mapino Honorapa. Labor cards in Sagani Haiduna labor sing the Pashalo Kiba, New Tokiba, Anderson Kupsin of Honabani Haiba, Caption Ado, Yano Labor Tiba Musum from Yauda Banabis in a Sento service. Document can support of evidence Piba, Posaka Galona, Union Sigi, Presidensina, Tangani Pabuki Manum the Praja, Kanga, Mass Media Kutanga, Sento Targati, Magi Matata, Kuna, civil defamation should organize Laktaragi have opened to Manipur da table the Pamlaga Taurama table waki kalsaki batam loikre, Hausiki, field the Hakting and Salaga, Miam Galun and Tabak Tobalinga, Lakli Haina, Horticulture and Soil Conservation Minister Taunazam Siam Kaman High Cray. Wafama Singasi, Tangal Kaitida, Laiba, Sangai Continental, the Department of Horticulture and Soil Conservation, the Senator Pang Tokiba, Manipur Organic Mission Agency, Anob website Amahang Topaki Tauramda, High Kibani. Sibgis Wikiba Minister Siam Komana Maka Tanhai, Lengak Asina, Manipur Miam Gi Fanaba, Tongan Batabakaya, Komang Sausin na Paikatli, Ngasi Hang Duliba Anob website www.momamanipur.co.com Asina, Lamdam Asigi Organic Farming Tauba Sing the Anoba Taunam Piragani. Website Asina Lamdam Asigi Potok Sing Malam Miam da Uhan Mangamlagani, Masina. Awubasangi poning sing sin basu ngamduna mapalay bakta lamdam asigi potok kaya thadok pangamlagani website asida department asigi thabak khudimak miyam da uhangani department staff sing su field laga phanglakpa anob information khudimak website asida thagatkani anob website asi 24/7 da mathau tawhangani miyam nasu department asida pinning suggestion sing website asida pibirakna ba appeal su tawki loinana ngasigi thoramadu Sanapati Tamelong amasong Sursampur dagi lakpa longmi ahumda department gi maikai dagi Kawata
amomsu khusinaki different kinds of very wisdom thai myamji sakhange photo da yaure ama tawre nang khoi gi interest in pira kan hena tawning bagi tawning da myam su tawning ani tawning ba myam su tawning myam hena tawning ane ba and website su kanal phangne sine khoi gi department nang si honari ba makhong da maton bhau lai ba ibal khoi gi chawgi da gi pion de horaga officers high level ibal minister level phau da direct fin visit chat la kan da taw myam su ngasi anu government khoi to ngasi di table work topic culture da khoi leite ngasi khoi website ta so tawrai ba tawde port myam do then again we'll go together in the field side fana tharibra thadabra fana si organic way bra way dabra ko sala mangsu loina ba ko yengsu yengani the praja sing nasu anytime sala ma pham sala kan na ko yengbi bu su ya ne department gi the praja sing na ko gi pen da ba lego suggestion ko dimak su pirak pata department welcome tawi ha Isa publication daily na fongba tiratan iba history religion and culture of Northeast India haiba lairik asi Manipur yonba ngasidagi thingle haina Kanglaipak Students Association KSC na fongdorakli lairik asina lamdam asigi puari bu lan isinduna haurik liba mirul singbu lan lamjing na ba honari haina ngasi khoya thongda laiba KSA gi mayelu sangda pangthokiba pawing famada mairulup asigi general secretary Seramsa Hemjit na maral sirakli Hemjit na hai Arunachal Pradesh Masati Ratanna Iba Lairik Asigi piece number Samaga Tarit Dagi Hauduna Yauriba Manipur ki Saruk Asida Manipur Maming Tholakpa Manipur Indiana Lausin Kibagi Warida Aranba Puari Sing Iri Masigi Matakta Manipur ki Lon ki Matang Maite Sing Haurak Pambo Aibana Siamjin Sajilaga Aranba Wari Sing Iri Loinana Lamdam Asigi Umang Lai ki Sintha Pangliba Ima Maibi Singbu Lan Uba Yabu Wahi Kaya Iduna Miyamu Lana Lamzingle Maramasin Lairik Asi Manipur Danga Sidagi KSC na Yuan Batingle Isa Publication Daily Nasu Aswaiba Asigi Matangda Numitarani Fawagi Manunga Samdorok Trabadi Manipur Isa Publication Daily na Fongba Lairik Kudimak Yuan Batinglaganisu Haiki lamdam asigi chahi lisang singna lejerlaba Manipur gi puaribu lamna lamjing duna akhoi gi horofam kohonaba honaba amadi akhoi gi horofam ko holakanda lamdam asibu puyot yosan bagi yosanaba yanaba honabani haina kiesena lumna lobuko loinana wafam sing asina maram oirakanda isa publication dili na phongiba tiratana iba history religion and culture of knowledge India si kiesena ngasi haibna misli thingjanjare aduga Manipur da leriba bookstore gi isinok singna like asibu yonbidanaba KSC gi makai gi khanganjari United Youth Forum UYF lilong amasung laikai miam na ngasi lilong kaithil lilong kalai khong lambi thingjin bagi khongjang sangsan khre hiramasigi matang na UYF ki general secretary BM Saddam Hussein na pawmis na fongdorpada lilong gi lambi thongi phibam asuki matek fatre miam na haringa letel awaba mayok nare panme yabadi hiramasigi matang da thas gi hauki patang tara mangada lilong haurebi kalai khong thong khong da miam na khananina ramatung da hauki patang kun manga fawba da lambi thong sing semjin binaba Marinaba Singda Memoranda Pisin Krabasu Laikrabani Adabangasi Fawada Marinaba Singna Mieng Amata Sangbiraktabadagi Lambi Thimaki Kongjangasi Sangsin Bani Haiki Lambi Asi Semjin Bitriba Fawba Aruma Pubagari Singlilong Kalei Kong Sangbada Athing Batamlagani Wafam Asibu Tawoidana Sanglak Pataraga di Madara Tolapa Apapati Daida Punamak Masa Masana Amasung Langak Napuga Bani Haiso Hairi Nongmagi oiba legal awareness program mga si Bisnupur district kimning thau khong municipal council gi ward number 4 da leiba dakongda pangthokre awareness program adu Manipur state level services authority na makhada Bisnupur district legal service authority na legal aid clinic ning thau khong khusan badun sinmani resource person ON advocate Sudir Maite Amasong advocate yes Susil Kumana human trafficking and commercial sexual exploitation scheme 2015 Amasong drug abuse and allegation of drugs menace scheme 2015 haiba topic as wangangki English ni tarawam do yamadi 2016 da law kiba Manipur police constable male recruitment saru ya kiba singi marakta gi lengang na ayaba mongda
खंगत पीदुना अथुबा मतमदा रिजल्ट हाइदोपियो बेट्स अनि असिदा डीपीसी माई पाकलबा कैंडिडेट सिंह यासिनबा पुरक्तुना खोंगथांग असि लेवलकपनि हाइना जॉइंट कमिटी ऑफ मणिपुर पुलिस कांस्टेबल मेल 2013-2016 बेट्स की को कन्वेनर ए विनोइना फोंदोरले ngasi Manipur Press Club ta pangthopa pawmising unabada binoina ngasi joint committee asina lebleba firep asida kanagomana ayat papira pamatamda madugi afafadagi daita masa masana pujagadabani tongan na English ni tara homdo yamadi lising ni tara taruk bets khaidoktuna High Court of Manipur da case thengnaduna petitioners sing oibagi mahut yasinaba puraktuna sai kaya nam sinduna leklaba recruitment process asi loisinaba khongtang asi laurakpani कोर्ट की माइकेदे के सुंगसी कमिटी असिना लौरिब वारिब असिदा मियेंग संबिरकनी हाइबगी थाजब नतना लेंगाक नसु अथवा मतमदा एग्जाम अनि असिग रिजल्ट हाइदो पिदन बेट्स अनि असिगी कैंडिडेट मसिंगदगी बेट्स अमममदा सादे यांखै खंगत पिदुना रिक्रूटमेंट रिजल्ट हाइदोरकनी हाइना थाजब थमनि हाइनसु फोंदोरखे ममांग 2013 अमसुंग 2016 हाइदना थबक असिबो अनि तोक्तना ममांगदगी मयाम एजुकेशन मयाम चथरकपदु ngasi haiba numit asidagi join oina chapminaduna thabok asibu 16 amasung 13 asi yanaba maikai da pubiraktuna sarkar asina thabok asibu athubo matamda loisinbiu amasung government gi site gi mating angam mating pangbiu maduga loina Manipur gi high court justice singna chu candidate sing gi amasung parents sing gi awaba sing si ubiduna 2016 amasung 2013 gi police constable asibu yanaba maikai da resolution amatang tabiu haidna candidate kingi amasung joint committee gi maikai digi amuka hana ningsingjari Oripok sengot sagat pa apurmallob usal gi ahan mamako common ga mari lena ngasi naurem thong da leiba lob asike conference hall da blood donation ke mama pang thokre usal gi joint secretary ts devendra wana pawmi sing da hai sis the hospital ga khusan naduna pang thoki ba ngasi ge blood donation asida punami isa maromna sar yaki लोब असिगी अहानबा फाउंडेशन डे असिगी मखा चथरपो ओइन हायेंगसो ओरिपोक केंद्रगी मनुंग लाइबा क्लब सिंगी अपुन ममी फमा पांगथोक्तुना केंद्र असिगी सावत थौरांग कयागी मतंगदा खनेनगनि स्वाइके सोशियो इकोनॉमिक डेवलपमेंट ग्रुप की मिहुत सिंगना इम्फाल वेस्ट अमसुंग ईस्ट के तोंगान बा सिंड्रेल होम सिंग शेल्टर होम सिंग अमसुंग ओलेस होम सिंगदा साना थकनबा अमसुंग बॉय कोलमना सिंगबा पोलम कया मतेंग पांगक्रे हाइरी वांगजिंग लमदिंग म्युनिसिपल काउंसिल की वार्ड नंबर 4 की मनुंग सन लाइबा AAY न कोनसिनबा इमुंग सिंगदा उज्वाला स्कीम की मखादा लेमना गेस अमसुंग अतई मसाक सिंग यांथोक्रे गेस यांथोपकी थरम अदु वार्ड अदु की काउंसिलर टीएस अमिताभ न सिंदना वार्ड अदु द लाइबा युम अमदा पांगथोक्रे थरम अदुदा वांगजिंग तेंथा केंद्र की MLA पी ब्रोजेन याउना मफम अदु की मसक नाइबा मी कया सुसर याखे यांथोकी ब गेस अमसुंग अतई मसाक सिंग अदु अथोकपम इंडियन सर्विस ना सर्विस प्रोवाइडर ओइबनि सुहाइरे थौवाल डिस्ट्रिक्ट की वांगखेम केंद्र वांगखेम लाइश्रम मंगी गौर सिंह गौर संगीत एकाडमी नुमित मंगानी सुबना नुपी आर्टिस्ट सिंह ओइबा जुलोन पांगथोखरे जुलोन थरमदु एकाडमी असिना की सुरसमनी सरमगा खुसम नदुना एकाडमी अदुगी मानदोपता पांगथोखिबनी हाइरे मालेमदा ख्वाइदगी सांगना पुनसिबा मिसकनी हाइना लौनरिबा तमेलोंग डिस्ट्रिक्ट तगी माथियोरंग लुई गांगमैदा अनौबा तासी येंगसी हारिबा WhatsApp ग्रुप असिना हिदाक अमदी सानबा थकनबा पोलम कया खुदोल तौख्रे पनबा याबदी माथियोंगनुंगली गांगमै हाउस मसागी चही सामगा तरामंगा हेलबनी हौजि सानबगी पाव लागलेबा सेप्टेम्बर अमदगी अहुम फाव आंध्र प्रदेश सतगदौरिबा तरासुबा सेन नेशनल लंगदी चैंपियनशिप 2018-19 मणिपुर की महत्व सिंधु सर यागदबा सानदरी सिंह हाई अगस्त को निपान इम्फाल थादोलगनी हाइना चेरोलमद खंगलकली मंगा सुबा थोंगाम साजो मेमोरियल मिक्स केंद्र वॉइस लिक अम नॉकआउट कांग टूर्नामेंट सिंगजमई केंद्र कांगखुद बी माई पाकरे ngasi इम्फाल ईस्ट की मनुंग चना लेबा कोंगबा मखा नांदी ममलेकाय द लेबा लाइकोल के कांग संग साना के ग्रुप बी लिग मैच अमदा सिंगजमई केंद्र कांगखुद बी ना थोंगजो केंद्र कांगखुद बी बो पांजल तरामंगा तरामाथोय द माइथि पपि बंगमके सतरलिबा कांग टूर्नामेंट असिदा मणिपुर के तोंगा तोंगा केंद्र सिंग के लाबा कांगखुद तराहमदोयना ग्रुप मरी थोकना खाइदोक्तुना लिग मैच सिंग द अकन लमा तौनरे वर्क्स मिनिस्टर बिसोजे के सेनंग मखादा इबुदा वांगब्रेन खाना चावबा कांगखुद उसे कोन सेनना सतरिब कांग टूर्नामेंट से हयंग सानगदबा ग्रुप से लिग मैच अमदा खुंद्रापम केंद्र कांगखुद अमसुंग या स्कूल केंद्र कांगखुद अनिना लंबा तौनरगनी
Junior Girls National Football Championship the Manipur semi-final sang mangamkre Goagi Dula Football Stadium da ngasi sanakiba quarter final gi match amada Manipur na Himachal Pradesh po Panjal Mari amada maithipa piramnaga championship asigi semi-final sang mangamkibani All India Football Federation gi miyamaka da Goa Football Association sinduna yumbu oidun satariba championship asida India ki tongan tongan mafam singda ki lak patim kunmarina group ni pan tona khaidok tuna saru yare thas ki kuntrada sanaga da semi-final match amada Manipur sandaragani haina amfan cherulamada hairakli Yakimapan Suba under 14 boys state level Suba to Mukhazi football tournament ngasi su makata na Kumalampak practice ground satare tournament asigi ngasi ahan basana ke lekta Emmanuel's School Sandil na Don Bosco High School Tekno Tamelong Panjal Taruk Amada anisub lekta na Sekho Christian High School Ukrulna Baptist English High School Kangpopi Bapanjal anisino da maiti bapiki bagalunena ahum sub lekta Kaksing YD High School Kaksing na Sotobekra High School Jiribama Panjal Manga Amada Maiti Bapiki, Satarili Bapul Tournament singing Masi Nongtil Sanaki Bamari Subalictana, Don Bosco High School Tamelongna, Gandhi Memorial High School Sucham Purba Panjal Marisino, Daduka Manga Subalictana, Pinjabati High School Bisnupurna, Sotobekra High School Jiribama Panjal Amasino, the Maiti Bapipungamki, El Yaiman Mets Commissioner Oikiba Tournament Sagi Hayang Makata, Balik Metsing Sanaragani. Câu này, không có gì đâu. Mà nó gì cái, cái chân chỉ dầu này, lại tàn đi. Nilaman English School Imphal West na Yankai Mapalak Suba and the Summit Girls State Level Suba to Mukhazi Football Tournament ki winner Oikibagalunena say Sida Pangto Kadaba Yankai Mapan Suba and the Summit Girls National Suba to Mukhazi Football Tournament Sar Yargani Ngas Komalampak Main Stadium Sana ki tournament sige final match aduda Nilaman English School Imphal West na Madhumati Government High School Bishnupur Panjal Mari Amada Maiti Bibungam ki KSS Modhu Sandra Mess Commissioner Oikiba Tournament Asigi ngasi ayuk sana kiba ahan semi final da Madhumati Government High School Bisnupurna Dr. S. Radhakrishnan Foundation School Champurbo Panjal Mari Sinoda duga ani sub semi final da Nilamal English School Imphal West na Poiro Khongjil High School Imphal East bo Panjal Mari ahumda maiti bapi bangam kibani Department of Affairs and Sports Manipur se na pangtol ba football tournament se da Manipur ke tongan ba district sang de ke lakpa tim tarane thoina sar iya kibani Under 17 boys state level Subato Mukhazi football tournament ngasi sumakata na satari ngasi Komalangpa artificial turf ground sana kiba football tournament asig ahan balikta Bright Carey Academy Imphal District amasang Bisnupur District ani ki match adu Panjal amam sanaduna draw satki ani subalikta na Kangpopi District na Susambu District Panjal amasino da maiti pabibangam ki satari ba football tournament asig ngasi sana kiba ahum subalikta Imphal West District amasang Thawal District ani ki match adu Panjal ahum sanaduna draw oikibaluna na mari subal Lektana Kaksing District amasang Ukhul District ani ki match adu Panjal amata sanadana draw satki Department of Affairs and Sports Manipur ki miya makada Manipur ke tongan tonga district tara mangat ki lakpa tim sing na saru yari KSS Sir Sandra na match commissioner oikiba pupunta namin si hayang makata balik match sing sandaragani Hauze arubada murababa omana Kumjali sing macapal hopumanga ki sakta magi thogdok tamiya na sangsang ki ihau da lai kidraba semaning sing dun ngasi yang khayum durek suba salam khong ke thauram em sin na pang tokre BJP na listing ba state lenga ngasagi alliance south tokre lakadir ba lok sawa mikhal da BJP amadi North India Development Party ga kun seminar gani haina so law tokre
Hayeng Pawada Har Puba Gari Kuntra Taret, Tunglergani, District Agriculture Officer Simi Kutanga, District Sinda Har Yantukani Haina, Agriculture Minister Bihang Kaliana, Longi Sinda, Nomaiba Pau, Pirakini. Amasong BJP lengang na sing the sasi kolau kaya laura baso Ukrul District Headquarter dagi kasai sa lambi may nebasting na biyeng tambi dabadagi hawdir so kibang sok na leho.